Kurumjari mayam ngasi chahu gula oina hoge ado hayeng se Krishna janmani ko janmastami special oina aina chahu gula se khara hobane ba ado mayam dasu video se share tawning dana video se semjabani ado chahu gula se karam haina yamna mahau leina yamna so oina hogani haibado ai video se da yanganjarake mayam video se skip abda tawdena loiba phawa meeting tabiu chahu gula honabagi damakta ahanbada chahu sing se laure ado chahu sing se aina khani mamang lawkhibane ba ko katang di te ma se ado kesu kaide dum takhai doi bani na ko hojik ase aina ko grinding jar ama laure grinding jar asi da hapsalani aduga masi phajana takhai birani ba asi aina dum khara adum teingi da khitang yamna takyai na ko aina sida kap ani khak hapchale hojik makhum se kupsalani aduga ngahak kuina masi takpirani kuina takpa taragadi khara hena kupsalina ko hojik asi takpa loire hojik tawgadaba haibuko akhoi yumda leiba khwaidagi hena kungba chalni do khwaidagi kungbudo adu laurani ba aduda chahogi jamse phajana nikthokpirani khwaidagi kungba duga nikpa taragadi magi powder sisu yamna kupkani ba hojik ase nikadabani aduga mathakda lehuriba machangse asidi yararoyaba aduna asi tongana thamgrani mathangda mu takhairaga dum lowba yagani ba adu asi loina tawgadaba nate hojiki khara lawraga ataydi dum haidi dabada hanjalaga makhum sena khumjalaga di kuina dum thamba yai hojik gulagi damakta totnaba kona malawre asida sangom powder se kap ama hapsalani aduga asina chahogi powder dunia ba ko asina kap ama di phadre aigi se di saru ahum thokpagi saru ani ne ba adu kap se full loina lawrasu yai keimta kaide adu si chu hapsalani aduga sida gi se kitang am hapsalani ba gi se desi gi ne ba asina manam su nungsi hali mahausu leidoimi adu si hape aduga aina sida ko chini se chamas ama di pura phade ba ko adu kitang hapirani chini happy sina ko manung jauna mahau se leina bagine ba aduga sidana baking powder leire baking powder se chamas tanghayam ne ba aigi se chamas tanghayam se hapchalani aduga sina baking soda se kitang yamna likna pinsam tang happy gani ko hojiga si phajana to sallani baking powder se kari mayam lik pataraga sugula se kam khaloi aduga ma se am kanna tai oraga leine ba hoji sangom se kitang kitang hairaga ko asi totpirani sangom oidasu yai adu natraga ising oina hapasu yai adu yaraga di sangom na dum tawbiu ko hojik asi totpa loire ado mayam yamna pena urise asi yamna petpadi natiaba asi maina hojik asi makhum kupsilaga thambani aba pung amamuk thambasida masa matomta cheng se pokthora matomta kalakani aba yamna hena kangna totpado adusu yamna tight oibani ma chahongni na ko rest tawduna thamingai matamsida ko asida chini mei se lolage aduna chini se kap ama hapchale aduga ising se kap ahum hape mayam khara thumna chaba pambiraga na chini hi chang se kitang yamna hapiu asina LIC sugai bani asi hapchalani kitang haidi manam sin nungsina ba aduga asi hojik makhum se kupshalani aduga minute 5 muk shawalani mai se yamna kalhanda bida ko hojik asi minute 5 muk shawale mayam yengbiu haidi sini se phajana lol bataraga di LIC gi manam sisu phajana madi changani ba ko mahi sida hojik makhum se kupshilaga mai se muthallaga thambirani hojik ngasagi gulagi damakta totlaga thamkibado adudo haidi pung amamuk phare mayam yengbiu namba matamda dum kalle ba ko hojik khutta thau natraga gi kitang tairaga gula se kitang tawduna tabirani yengbiu mayam aina totlaga makhum kupselaga ngahak pung amamuk thambagi maramdi chahongni na ko chingni na masi matam pibagi mathau tayaba karigumba hek haidi totpa loiraga hoba taraga di kallaga khoi chaba ngamoyaba ko haidi duga jamna lawgani ado sumaina ngahak rest tawraga thamba taraga di chingse masa matomta popthoraga masi noktharakani aba yam gula se taba loirabani na hojik gas ta khang ama thangale aduga hojik thau hapselani thau se refine natraga rice bran gum adu ina hapiu aduga khang se sumaina maning je kitang kutpase asigumba lobiu ba ko ado gula se hapselani thau se
साहनबा यादेको खांगसे यामना खांगसे मैसे पिकना लेथरगा ऐ गुलासे हापिनी थाबा तारगदी हापगा काखिनेबा मथंगै कारगा तोकनी मनुंग मुंदबिदको अदुना मैसे पिकना लेथरगा मासे ngहा कुइना सुमाइना को खाबैसिना ओला ओलागा अदुम फजना मनुंग जौना मुलहंदोइनी अदुगा गुलासे हेक हापगा को अखोइना खाबै अमगना खितंग खितंग मासे लिंगबिगदबनेबा कैगिनो हाइदि अमगा अमगा मनपसंदनबा अदो सुमाइना को मासे ओला ओलागा सुम माइ कलर से चेंज ओइरेइसे हौजिक असी यारनी अदुना लौथोकपिरगे मयाम येंगबिउ गुलागी कलर से यामसु फजरेबको हौजिक असी मेटला येंगबा मतमदको सुमाइना चंगबा तारगदी सी यारबनी करिगुंबा याद्रगदी कन लाउबनेबा अदो हौजिक असी लौथोए अदुगा ngसाइगी चिनी महीदो असी से मखुम से हांगदोकपिरनी अदुगा हौजिक गुलासे हापचलनी गुलासे थादबगा को खाबैसिना ngahaktang sumaina tapna lingbirani aduga hojik asi amukamu makhumsi kupselaga ngahak pung ani muk thambirani ba pung ani muk thambasida gulase masa matomta haidi jini se phajana chupaga mase double ne chawrtoise mayam hojik pung ani muk phare adu makhumse hangdokpirage mayam yingbiu gulase handagi yam thina chawthoye अदो हौजिक असी अमखक लौखलगा येंगेबा मयाम येंगबिउ असी तंगाई खाइदोकजगे येंगबिउ चिनी महीसे या मनुंग यौना चंगे याम थीना सॉफ्ट ओइरेबको अदो वीडियो सिदा करिगुंबा खंगदबा मतंग यावरगसु सोइदना कमेंट तौबिरमु अई अदुगी रिप्लाई सोइदना पिजरके अदो मयाम असिनी ngasiगे एगी चाहो गुलागी रेसिपी असे मयामना वीडियो सेना नुंगाइरगदी चैनल असिबु लाइक शेयर सब्सक्राइब तौबा काउबिगनु अदो मयामसु सुंसोय सोइदना चाहो गुला सिबु सेमगा चाइ तौबिउ अदुगा मयामना सेमनिंगबा मथे लेरगसु अदुम हाइबिरउ ऐ मखाताबा वीडियो सिंग सोइदना अदुम सेमजरके ngasiगिदी मतंग असिदे लोइसिनजरगे मयाम पुनमकपु अमुक हना हैप्पी जन्माष्टमी अदुगा मयाम पुनमकि पुंसिदा इसोरना थौजाल पिनबिबा ओइसनु ngasiगी ओइनदी मतंग असिदे लोइसिनजरगे बाय बाय